ꯃꯌꯥꯝ ꯑꯩꯒꯤ ꯆꯦꯅꯦꯜꯗ ꯃꯌꯥꯝꯕꯨ ꯑꯍꯥꯟꯕꯃꯛꯇꯗ ꯀꯣꯛꯅꯣꯅ ꯈꯣꯏꯔꯝꯖꯔꯤ ꯃꯌꯥꯝ ꯑꯗꯣ ꯉꯁꯤꯁꯨ ꯑꯩ ꯑꯅꯧꯕ ꯚꯤꯗꯤꯑꯣ ꯑꯃ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯄꯨꯔꯒ ꯂꯥꯛꯆꯔꯦ ꯑꯗꯣ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯦ ꯀꯩ ꯍꯥꯏꯅꯤ ꯍꯧꯖꯤꯛꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯁꯦꯠꯅꯔꯤꯕ ꯐꯤꯖꯦꯠꯁꯦ ꯑꯩꯒꯤ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯦ ꯑꯩꯈꯣꯏꯒꯤ ꯐꯤꯖꯦꯠ ꯆꯥꯛꯁꯦꯠꯀꯤ ꯃꯇꯥꯡꯗ ꯑꯣꯏꯅ ꯚꯤꯗꯤꯑꯣꯁꯦ ꯄꯨꯔꯒ ꯂꯥꯛꯆꯕꯅꯦꯕꯀꯣ ꯑꯗꯨꯅ ꯐꯤꯖꯦꯠ ꯆꯥꯛꯁꯦꯠꯀꯤ ꯃꯇꯥꯡꯗ ꯑꯣꯏꯅ ꯉꯁꯤꯒꯤꯁꯦ ꯑꯩꯒꯤ ꯑꯣꯏꯕ ꯃꯣꯠ ꯈꯛꯇꯪ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯊꯝꯖꯔꯝꯒꯦ ꯇꯁꯦꯡꯅ ꯍꯥꯏꯔꯕꯗ ꯍꯧꯖꯤꯛꯀꯥꯟꯁꯦ ꯑꯩꯈꯣꯏꯒꯤ ꯏꯟꯈꯠꯂꯛꯏꯕ ꯅꯨꯄꯤ ꯃꯆꯥꯁꯤꯡꯅ ꯁꯦꯠꯄ ꯗ꯭ꯔꯦꯁꯁꯦ ꯑꯩꯈꯣꯏꯒꯤ ꯂꯣꯏꯅꯃꯛ ꯇꯧꯏ ꯍꯥꯏꯕ ꯅꯠꯇꯦꯀꯣ ꯑꯗꯨꯝ ꯈꯔ ꯃꯈꯩꯗꯤ ꯑꯩꯈꯣꯏꯒꯤ ꯅꯥꯇꯩ ꯆꯥꯗꯕ ꯌꯦꯡꯕꯗ ꯍꯦꯛ ꯌꯦꯡꯕꯗ ꯑꯩꯈꯣꯏꯒꯤ ꯅꯨꯡꯉꯥꯏꯇꯕ ꯗ꯭ꯔꯦꯁꯁꯦ ꯑꯗꯨꯝ ꯁꯦꯠꯄ ꯑꯗꯨꯝ ꯎꯕ ꯐꯪꯉꯦꯕꯀꯣ ꯑꯗꯣ ꯁꯤꯒꯨꯝꯕꯁꯦ ꯑꯩꯈꯣꯏꯒꯤ ꯇꯁꯦꯡꯅ ꯍꯥꯏꯔꯕ ꯃꯇꯝꯗ ꯍꯧꯖꯤꯛꯁꯦ ꯑꯩꯈꯣꯏꯒꯤ ꯃꯃꯥ ꯑꯣꯏꯕꯤꯁꯤꯡꯅꯅꯦꯀꯣ ꯑꯩꯒꯤ ꯏꯆꯥꯅ ꯀꯩꯒꯨꯝꯕ ꯑꯃ ꯇꯧꯕ ꯃꯇꯝꯗ ꯃꯃꯥ ꯑꯣꯏꯕꯤꯁꯤꯡꯅꯗꯤ ꯑꯅꯝꯕ ꯃꯇꯝꯗ ꯈꯪꯒꯗꯣꯏꯅꯦꯕꯀꯣ ꯑꯗꯨꯅ ꯀꯩꯒꯨꯝꯕ ꯑꯃ ꯇꯧꯕ ꯃꯇꯝꯗ ꯁꯤꯗꯤ ꯐꯩꯅꯦ ꯁꯤꯗꯤ ꯐꯠꯇꯦꯅꯦ ꯍꯥꯏꯕꯗꯣ ꯃꯃꯥ ꯑꯣꯏꯕꯤꯁꯤꯡꯅ ꯌꯥꯔꯤꯃꯈꯩ ꯃꯆꯥ ꯑꯣꯏꯕꯁꯤꯡꯗ ꯇꯥꯛꯄꯤꯌꯣꯕꯀꯣ ꯑꯗꯨꯝ ꯇꯁꯦꯡꯅ ꯑꯩꯈꯣꯏꯒꯤ ꯃꯃꯥ ꯑꯣꯏꯕꯤꯅ ꯌꯥꯝꯅ ꯇꯥꯛꯄꯁꯦ ꯃꯃꯥ ꯑꯣꯏꯕꯤꯅ ꯌꯥꯝꯅ ꯇꯥꯛꯄꯤꯌꯣ ꯑꯗꯨꯒ ꯍꯧꯖꯤꯛꯀꯥꯟꯒꯤ ꯑꯩꯈꯣꯏꯒꯤ ꯏꯟꯈꯠꯂꯛꯏꯕ ꯅꯨꯄꯤ ꯃꯆꯥ ꯑꯣꯏꯕꯁꯤꯡꯁꯦ ꯍꯧꯖꯤꯛꯀꯥꯟꯒꯤ ꯏꯟꯈꯠꯂꯛꯏꯕ ꯅꯨꯄꯤ ꯃꯆꯥ ꯑꯣꯏꯕꯁꯤꯡꯁꯦ ꯑꯩꯈꯣꯏꯒꯤ ꯃꯃꯥꯅ ꯑꯣꯏꯔꯁꯨ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯂꯩꯃꯤꯟꯅꯔꯤꯕ ꯃꯆꯦ ꯑꯣꯏꯒꯦꯔꯥ ꯃꯅꯝ ꯑꯣꯏꯒꯦꯔꯥ ꯖꯍꯥ ꯃꯤꯅ ꯍꯥꯏꯕ ꯃꯇꯝꯗ ꯃꯣꯏꯁꯦ ꯑꯩꯈꯣꯏꯒꯤ ꯌꯥꯗꯕ ꯑꯩꯒꯤ ꯑꯅꯤꯡꯕꯗ ꯆꯠꯀꯅꯤ ꯍꯥꯏꯕꯒꯤ ꯃꯣꯏꯒꯤ ꯄꯣꯠꯇꯁꯨ ꯑꯃ ꯂꯩꯕꯅꯦꯕꯀꯣ ꯑꯗꯨꯅ ꯇꯁꯦꯡꯅ ꯑꯗꯨꯒꯤ ꯅꯤꯌꯣꯝꯗꯣ ꯅꯨꯄꯤ ꯃꯆꯥꯁꯤꯡ ꯍꯧꯖꯤꯛ ꯍꯧꯒꯠꯂꯛꯏꯕ ꯅꯨꯄꯤ ꯃꯆꯥꯁꯤꯡ ꯑꯩꯈꯣꯏꯒꯤ ꯏꯃꯥ ꯏꯄꯥꯅ ꯍꯥꯏꯕ ꯑꯗꯒꯤ ꯏꯃꯨꯡꯗꯨ ꯂꯩꯃꯤꯟꯅꯔꯤꯕ ꯃꯤꯗꯨꯅ ꯍꯥꯏꯔꯤꯗꯣ ꯑꯗꯨ ꯂꯧꯕꯤꯌꯣꯕꯀꯣ ꯑꯩꯒꯤ ꯀꯨꯁꯤꯗ ꯆꯠꯀꯅꯤ ꯍꯥꯏꯕ ꯄꯣꯠꯁꯤꯃ ꯁꯤꯁꯤꯃ ꯊꯥꯗꯣꯛꯄꯤꯌꯨ ꯍꯥꯏꯕꯗꯤ ꯍꯧꯖꯤꯛ ꯃꯇꯝ ꯌꯥꯝ ꯐꯠꯇꯦ ꯃꯇꯝ ꯌꯥꯝ ꯐꯠꯇꯕꯅꯤ나 ꯅꯣꯏꯅ ꯑꯩꯈꯣꯏꯒꯤ ꯍꯦ ꯇꯣꯡꯉꯒ ꯁꯦꯠꯂꯛꯏꯕ ꯗ꯭ꯔꯦꯁꯇꯨꯅ ꯂꯝꯖꯥꯎ ꯁꯣꯔꯣꯛꯇ ꯆꯠꯄ ꯃꯇꯝꯗ ꯍꯧꯖꯤꯛꯁꯦ ꯇꯁꯦꯡꯅ ꯑꯩꯈꯣꯏꯒꯤ ꯅꯤꯁꯥ ꯆꯥꯕꯁꯦ ꯃꯐꯝ ꯈꯨꯗꯤꯡꯃꯛꯇ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛꯁꯦ ꯅꯤꯁꯥ ꯆꯥꯗꯕ ꯃꯤꯁꯦ ꯊꯣꯏꯅ ꯂꯩꯔꯝꯃꯔꯣꯏꯗ꯭ꯔꯥꯅ ꯈꯜꯂꯦ ꯂꯣꯏꯅ ꯍꯧꯖꯤꯛꯁꯦ ꯅꯤꯁꯥ ꯆꯥꯅꯔꯦ ꯑꯗꯨꯅ ꯅꯣꯏꯅ ꯁꯦꯠꯂꯛꯏꯕ ꯗ꯭ꯔꯦꯁꯇꯨꯅ ꯑꯩꯈꯣꯏꯒꯤ ꯂꯝꯖꯥꯎ ꯁꯣꯔꯣꯛꯇ ꯂꯥꯛꯄ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯀꯩꯒꯤ ꯃꯃꯥꯡꯗ ꯑꯩꯈꯣꯏꯒꯤ ꯁꯖꯤ ꯑꯃꯣꯝꯅ ꯆꯦꯟꯂꯒ ꯆꯣꯡꯉꯒ ꯁꯥꯟꯅꯕꯗꯣ ꯑꯗꯨꯃꯥꯏꯅ ꯊꯣꯛꯑꯦꯕꯀꯣ ꯑꯗꯨꯅ ꯁꯦꯡꯅ ꯏꯁꯥꯅ ꯆꯦꯛꯁꯤꯟꯕꯤꯌꯣ ꯑꯗꯣ ꯁꯨꯃꯥꯏꯅ ꯇꯧꯕꯗꯒꯤꯅꯦꯕꯀꯣ ꯑꯩꯈꯣꯏꯒꯤ ꯑꯅꯝꯕ ꯀ꯭ꯔꯥꯏꯝ ꯊꯣꯛꯏꯁꯦ ꯐꯤꯖꯦꯠ ꯆꯥꯛꯁꯦꯠꯇꯒꯤꯁꯨ ꯑꯅꯝꯕꯅꯤꯀꯣ ꯑꯩ ꯏꯁꯥꯅ ꯌꯥꯝ ꯆꯦꯛꯁꯤꯟꯕꯁꯦ ꯃꯊꯧ ꯇꯥꯏꯌꯦꯕ ꯑꯩꯈꯣꯏꯒꯤ ꯑꯩꯈꯣꯏꯒꯤ ꯐꯖꯈ꯭ꯔꯕ ꯑꯟꯗꯨ ꯒꯨꯂꯥꯞꯁꯦ ꯃꯁꯥꯁꯦ ꯑꯩꯈꯣꯏꯅ ꯍꯦꯛꯄ ꯃꯇꯝꯗꯅꯦꯀꯣ ꯑꯟꯗꯨ ꯒꯨꯂꯥꯞꯁꯦ ꯍꯦꯛꯀꯦꯅ ꯇꯁꯦꯡꯅ ꯆꯪꯕ ꯑꯟꯗꯨ ꯒꯨꯂꯥꯞꯁꯦ ꯍꯦꯛꯀꯦꯅ ꯆꯪꯕ ꯃꯇꯝꯗ ꯑꯟꯗꯨ ꯒꯨꯂꯥꯞꯇꯣ ꯄꯥꯏꯕꯗ ꯍꯧꯔꯛꯄꯗ ꯉꯥꯏꯔꯤꯉꯩꯗ ꯑꯩꯈꯣꯏꯒꯤ ꯑꯩꯈꯣꯏꯒꯤ ꯃꯁꯥꯒꯤ ꯑꯩꯈꯣꯏꯒꯤ ꯇꯤꯡꯈꯪꯗꯣ ꯃꯉꯣꯟꯗ ꯑꯩꯈꯣꯏꯒꯤ ꯃꯤꯅ ꯍꯦꯛꯄ ꯉꯝꯗꯅꯉꯥꯏꯒꯤ ꯃꯥꯒꯤꯁꯨ ꯇꯣꯉꯥꯟꯅ ꯑꯩꯈꯣꯏꯒꯤ ꯃꯉꯣꯟꯗ ꯁꯣꯛꯇꯅꯉꯥꯏꯒꯤ ꯑꯩꯈꯣꯏꯒꯤ ꯃꯥꯒꯤꯁꯨ ꯏꯁꯣꯔꯅ ꯄꯤꯊꯣꯔꯛꯄ ꯑꯃꯗꯤ ꯂꯩꯕꯅꯦꯕꯀꯣ ꯑꯗꯨꯅ ꯁꯣꯛꯇ꯭ꯔꯤꯉꯩꯗꯒꯤ ꯃꯥꯁꯦ ꯑꯩꯈꯣꯏꯒꯤ ꯁꯣꯛꯄ ꯍꯧꯔꯛꯄꯗ ꯉꯥꯏꯉꯩꯗ ꯃꯥꯁꯦ ꯇꯤꯡꯈꯪ ꯌꯨꯕꯅꯦꯕ ꯑꯗꯣ ꯃꯁꯥ ꯉꯥꯛꯊꯣꯛꯆꯅꯕꯅꯦꯕꯀꯣ ꯑꯗꯨꯃꯥꯏꯅ ꯑꯟꯗꯨ ꯒꯨꯂꯥꯞꯀꯤ ꯃꯇꯧ ꯐꯖꯈ꯭ꯔꯕ ꯑꯟꯗꯨ ꯒꯨꯂꯥꯞꯇꯣ ꯑꯗꯨꯒꯤ ꯃꯇꯧꯗꯣ ꯏꯟꯈꯠꯂꯛꯏꯕ ꯅꯨꯄꯤ ꯃꯆꯥꯁꯤꯡꯅ ꯇꯝꯃꯨ ꯍꯥꯏꯕꯗꯤ ꯃꯥꯒꯤ ꯃꯁꯥ ꯉꯥꯛꯊꯣꯛꯆꯅꯕ ꯃꯥꯒꯤ ꯇꯤꯡꯈꯪ ꯄꯥꯟꯕꯗꯣ ꯑꯗꯨꯃꯥꯏꯅ ꯏꯁꯥꯅ ꯁꯣꯏꯗ꯭ꯔꯤꯉꯩꯗ ꯏꯁꯥꯅ ꯉꯥꯛꯊꯣꯛꯆꯅꯉꯥꯏꯒꯤꯗꯣ ꯑꯗꯨꯏꯗꯣ ꯅꯨꯄꯤ ꯃꯆꯥ ꯑꯣꯏꯕꯁꯤꯅ ꯍꯧꯖꯤꯛꯁꯦ ꯁꯤ ꯀꯥꯎꯕꯤꯒꯅꯣꯕ ꯑꯟꯗꯨ ꯒꯨꯂꯥꯞꯀꯤ ꯃꯇꯧ ꯇꯝꯕꯤꯌꯣꯕ ꯑꯗꯣ ꯅꯨꯄꯤ ꯍꯥꯏꯕ ꯅꯨꯄꯤꯁꯦ ꯇꯁꯦꯡꯅ ꯑꯩꯈꯣꯏꯒꯤ ꯏꯁꯣꯔꯅ ꯁꯦꯝꯃꯛꯄ ꯃꯇꯝꯗ ꯃꯤꯕꯨ ꯁꯨꯝꯍꯠꯄ ꯉꯝꯃꯛꯄꯒꯤ ꯒꯨꯟꯁꯦ ꯏꯁꯣꯔꯅ ꯁꯦꯝꯃꯛꯑꯦꯕꯀꯣ ꯏꯁꯣꯔꯅ ꯑꯩꯈꯣꯏꯁꯦ ꯁꯦꯝꯃꯛꯄ ꯃꯇꯝꯗ ꯍꯥꯞꯄꯛꯑꯦꯕꯀꯣ ꯑꯗꯨꯅ ꯐꯅ ꯊꯤ ꯍꯥꯏꯕ ꯅꯨꯄꯤꯁꯦ ꯑꯗꯨꯝ ꯆꯦꯟꯁꯤꯜꯂꯣ ꯃꯥꯁꯦ ꯃꯒꯨꯟ ꯑꯃ ꯁꯨꯝ ꯂꯩꯒꯅꯦꯕꯀꯣ ꯑꯗꯨꯅ ꯇꯁꯦꯡꯅ ꯃꯁꯥꯒꯤ ꯏꯁꯣꯔꯅ ꯁꯦꯝꯃꯛꯄ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯃꯤ ꯁꯨꯝꯍꯠꯄꯉꯝꯕꯒꯤ ꯑꯩꯈꯣꯏꯒꯤ ꯒꯨꯟꯁꯤꯃ ꯑꯃꯨꯛ ꯍꯥꯞꯄꯛꯑꯦ ꯑꯗꯒꯤ ꯏꯁꯥꯅ ꯅꯥꯇꯩ ꯆꯥꯗꯕ ꯑꯩꯈꯣꯏꯒꯤ ꯏꯁꯥꯅ ꯑꯃꯨꯛ ꯅꯥꯇꯩ ꯆꯥꯗꯕ ꯗ꯭ꯔꯦꯁꯇꯣ ꯑꯃꯨꯛ ꯁꯦꯠꯂꯒ ꯂꯝꯖꯥꯎ ꯁꯣꯔꯣꯛꯇ ꯄꯤꯕ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯐꯠꯇꯕ ꯊꯧꯗꯣꯛ ꯏꯁꯥ ꯈꯛꯇꯅꯤꯀꯣ ꯃꯥꯡꯖꯒꯗꯣꯏꯁꯦ ꯐꯖꯈ꯭ꯔꯕ ꯂꯩꯔꯥꯡ ꯑꯃ ꯁꯥꯠꯄ ꯃꯇꯝꯗ ꯃꯤꯅ ꯄꯠ ꯂꯥꯎꯅ ꯊꯠꯅꯤꯡꯗꯅꯕꯒꯤ ꯄꯠ ꯂꯥꯎꯅ ꯊꯗꯠꯂꯒ ꯈꯣꯡꯄꯥꯛꯅ ꯅꯦꯠꯁꯜꯂꯒ ꯊꯝꯗꯅꯉꯥꯏꯒꯤ ꯑꯩ ꯏꯁꯥꯅ ꯍꯣꯠꯅꯕ ꯇꯥꯕꯅꯦꯕ ꯍꯣꯏ ꯊꯥꯗꯠꯂꯤꯕ ꯑꯩꯈꯣꯏꯒꯤ ꯍꯦꯛꯄꯤꯔꯤꯕ ꯃꯤꯗꯨꯅ ꯑꯩꯈꯣꯏꯒꯤ ꯅꯨꯡꯁꯤꯗꯅ ꯑꯩꯈꯣꯏꯒꯤ ꯆꯦꯟꯕꯤꯈꯤꯕ ꯑꯣꯏꯔꯗꯤ ꯐꯕ
sim bidana lama khangda khoi khopana na selaga thamam boragari kari kana turigi aduna ai isa isa na gyan tabiyo tasengna hojing matam yam phatre setor po matam da khara jing isa na jingaga setpiyo khoi soiba haibase hairamdabane kaidonungda ai ngasi soidore na kaidonungda hairamdabane tasengna aduna ai isa na 이 섹션 비유고 비지엣 하면서 양나 루보네 비지엣더기 따생나 아이 모자이 마망나서 하이저기 전에 비지엣더기 아이 이사기 석담 아이 와중앙 하나 들어가서 아이 이사기 석담 합제 아이는 제대로 비지엣더기 좀 그래도 강봉한 번에 아이 이사 소이되는 먹이 아이 이사나 혼나자버다이 아두나 나타 이사다 드레스 해라가 거기 남자우 소록도 잡히거노 아이 이사나 거기 바톤 타비거노 거 마야 어쨌든 ngasi기디 이것에 살려 숨을 신들어요. 야, 바이바이.